Lamda masida yellow furup oriba maitai gi CSO amadi naga gi CSO ani punna khongjang sangsin minasi haina phungdokre wafam masinga si North AOC da leiba Classic Hotel da paumi singa unaba amada JTC gi convener Merachau inkana phungdokhibani makhata na mahak na hai United Naga Council UNC na Manipur lenga ki mafam da thamkhiba Charter of Demand adu phangdrifauba Manipur da leiba Naga amadi maitai CSO punamak hanba leitana punna khutsamna duna khongjang sangsin minasi haiki ai gi mingna Merachau inka ai Joint Tribe Council habedi zemai lengmai rongmai amadi inpui asigi Joint Tribe Council gi convener ni akhoi nahan asigumna June May gi tang 3 da dumane incident ama ambush ki incident ama thoe hadna harba matunga khonsa khundegi misam praja innocent praja bhakhra matunga amuk adugi maduda phana raga amuk madugi counter oina mo akwe nagana su kuki sing pharaga tramari exchange tawnar matunga kuki gi tramari su akwe dale hoba aduga naga gi taruk na bokwe dale hoba da ngasi akwe nagana di kuki gi tramari si phajana thambiraga tek ta kaidana akwe di phanghalaba matung kuki na di akwe da mupirak phodo akwe naga isini naw gi ni haina moina purak phodo asib haksang oina madasu asib haksang sikram babongdana hawda apumba samatum borada yomaga pirakpa kanano identify tawbada luraba khongutugi furittugi khara identify tawba ngambanatna tawba ngambagi sakti leitre adugumba pireiba samatum fresh adugumba matum singdu suribra haiba phawba akoi singare adugumba phibam pirakpasida akoidi accept tawbasi kui ngamdre yamna ngakre akoigi masat ka difference yamna leirabada akoi adugumba moina pirakliba akoigi sini naw ni hariba asibagi haksang singdu akoi accept tawba ngamla adugi matungena madu accept tawba yananaba akoina amu charter of demands akoina amu seme akoigi apex body oriba UNC na adugumba charter of demands si akoi seme adugumba charter of demands adu madu khoi pursue tawnanaba ngasi Joint Tribe Council na UNC gi instruction makada Joint Tribe Council na ngasi khoi Imphal Valley da leiriba naga gi mayam gi CSO mayam ama aduga akhoi maitai sini naw singi CSO mayam ama ngasi khoi asiguma yel haumi fruki punna phaminaraga masidi henman khre aduna charter of demands masigi pidwa yaroi haiba aduguma charter of demands si akhoi nimelsi haiba si akhoi ngasi khanai sigba khana nai deba sida Imphal Valley da leiba CSO kunmanga mukna participate tawi yamna thawai nungai taba dum phongdok ni nai aduga asigumba demand asi phangdri phawba akhoi sangsin minagada ni haiba si aduga madugi next course of action da akhoi khudingmak sangsin minagani haiba wafam asi sab manaba puning amat lingjana puning khoijan tinana ngasi sigumba warep si lawmina khibani aduna ngasi meeting asigi maru aibadi madu oire ai si phawbadi hoji haijarage charter of demand of the highlight of your charter of demand si akhoi dum hai habadi akhoi na dugumba halatu paga piramina madudadi akhoi na maduda phabada chenakhiba mi khuding makse akhoi maduda kana no culprit se phabada chenakhiba mi dodi akhoi madu matik sawa farga matik sawa saira piwa pui aduga amu madu phaba mi duna tunganda aduga haliba mi duna amu tungali haliba kangu adu KNP gi cadre singi habisi mi loina khangi ngasi phabada chenaba mi singsi leilon befe gi women society gi mi singaduni aduga maduda phaw haile piribisi leilon befe gi sip aduna order pibe gi phabani manu order pi da matamda kanana su phaba ngambanati aduga mu madu phabada Manipur police personnel sing yauri
मधुकुम मयाम अदु लोइना फाबी गदबनी हाइबसी अखोई डिमांड असोबा मनी अनि सुबदा मधु हात पद सेनबा केने पीगी गेदर सिंह अदु मधुसु लोइना फागदबनी केने पीगी गेदर सिंह अदु दा मागी प्रेसिडेंट अदुना केने पीगी प्रेसिडेंट अदु ऑर्डर पीदर दे हात पया बनते अदुना केने पीगी के प्रेसिडेंट दु यावरगा फागदबनी अदु अखोई डिमांड तोबा डिमांड अमना अदुगुम्बा मिसम प्रजा कोलेंद इंसिडेंट थोलगा एम्बुश तौरगा कनाना कातबनो खंद्रिंगैदा इसम सम खोंसा खुंदा ngam habagi matagum hekta faraga pugiba innocent khangna makoi matwai lobi bangamba aduguma terrorist sing adu makoi aduga terror India government Manipur government makoi ga karmaine agreement ama dalai naba yagadabno aduna su agreement haribasi abrogate tawgadabani haibasi akoi gi demand mani aduga asigumba misam prajabu khud hat ni hat thin sa nga dagi se hena tamthiba mongda hat pa adugumba group organization adudi terrorist organization ne haibasi law thokadabani aduga amuk madugumba organization adugi aduma terrorist organization gi president wariba magi nupi aduna nemsa kipgen deputy cm hariba aduna karambaina Manipur government gi deputy cm oigadebno moren ground deputy nemsa kipgen deputy cm gi famde gi step down tawgadabani mase khoi gi demand amani aduga siguma demand mayam am sulai khungi akhoi ex gracia akhoi khungi ojiki victim sing aduda adugi government pifam thoi iban mokhoi gi dama matik saba sentham bibi gadabani matik saba service bibi gadabani aduga ex gracia da akhoi gi sata demand adu primary oina khande khoi aduga ngasi hariba bayamasi masi akhoi tawkham thoi aduga even lailon by fai haibasi makhoi illegal settlement oire haibasi ai di mayam da su khanga ningi masi khoi ma gi demand oider su ai ge thamoina yamna pendete 1920 da lisama tawraga 100 years ki dama makhoi refugee oina lafa matam da leifam leitre hana nungsibi duna lairo once 100 years ki oina lease leisena hujiki lease agreement do lairibani adugumba nungsiduna thamaga thank you haida duna even adugumba 2020 da amadugi lease agreement dugi adu expert oi khrabani housing makhoi renew tawsi lease agreement do khoi muk leiba yanan ba renew tawsi habagi mahuta kaya ot leibi khre khonsa khunbo 2023 da khaptagi yenga basu kaya ot leibi khrabra adu housing te mu pharaga hatpa phawa tawbi khraba lailon bai fai gi mi singa se ama khapta natana adugumba mi khara khapta natana khuding baksi lailon khonsa kun gi jurisdiction da laihaning de have se ai gi apam bani masima akoina kanoda di agenda kano chataro dimanda de hatte adu ai wakhanda di yana nungai de haiba asigumba wafam sini aduna masi akoi chataro dimanda di ngasi asigumba si hable aduga chataro demand si hojik ngasi akoi pun ki basingi punba sina sator of demand amo hapsin kigani family members singe apambasu family members singe apamba demand kharasu amo hapsin kigani adu akoi kona adu mapung phaba sator of demand amasu thokigani haibasi ai haraga